ꯀꯔꯤ ꯂꯝꯅꯣ ꯑꯃ ꯍꯥꯏꯅꯦ ꯑꯩꯗꯤ ꯌꯧꯁꯨ ꯌꯧꯖꯔꯨꯗ꯭ꯔꯤ ꯈꯥꯔꯣꯝꯗ ꯂꯩꯕ ꯂꯥꯏꯁꯪꯅꯤ ꯍꯥꯏ ꯂꯥꯏꯗꯨꯗ ꯂꯨꯄꯥ 500 ꯊꯥꯗꯔꯕꯗꯤ ꯍꯥꯏꯗꯤ ꯀꯠꯂꯕꯗꯤ ꯂꯥꯏꯗꯨꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯁꯣꯛꯍꯜꯂꯒ ꯈꯨꯔꯨꯝꯕ ꯌꯥꯍꯜꯂꯦ ꯍꯥꯏ ꯃꯁꯤꯕꯨ ꯆꯨꯝꯕꯖꯥꯠꯂ ꯈꯪꯗꯦꯅꯦ ꯍꯣꯏꯅꯦ ꯑꯩꯁꯨ ꯇꯥꯏꯅꯦ ꯂꯨꯄꯥ 5-10 ꯊꯥꯗꯕꯗꯨꯗꯤ ꯂꯥꯏꯗꯨ ꯁꯣꯛꯍꯜꯂꯒ ꯈꯨꯔꯨꯝꯕ ꯌꯥꯍꯟꯗꯦ ꯍꯥꯏ ꯃꯁꯤꯅ ꯑꯣꯏꯕ ꯇꯥꯏ ꯁꯦꯜꯗꯤ ꯂꯥꯏꯅꯦ ꯍꯥꯏꯔꯤꯕꯁꯤ ꯁꯣꯛꯄ ꯌꯥꯗꯕ ꯂꯥꯏꯗꯨꯕꯨꯁꯨ ꯁꯣꯛꯄ ꯌꯥꯍꯜꯂꯤꯕꯗꯨꯅꯤ ꯍꯣꯏ ꯌꯥꯍꯟꯕꯗꯨꯕꯨꯗꯤ ꯀꯥꯏꯗꯦ ꯂꯥꯏꯗꯨ ꯁꯥꯕꯗ ꯁꯦꯜ ꯌꯥꯝꯅ ꯆꯪꯈꯤꯗꯣ ꯂꯥꯏꯗꯨ ꯁꯦꯟꯅꯔꯤꯕ ꯃꯤꯗꯨꯁꯨ ꯑꯋꯥꯃꯟ ꯌꯥꯝꯅ ꯄꯤꯔꯤꯕꯅꯤꯗꯣ ꯆꯨꯝꯃꯤꯗ ꯁꯦꯜ ꯍꯥꯏꯕꯁꯤ ꯂꯥꯏ ꯑꯊꯣꯏꯕꯅꯤꯗ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄꯒꯤ ꯑꯋꯥꯕ ꯃꯇꯝꯁꯤꯗꯤ ꯆꯥꯕ ꯊꯛꯄ ꯌꯥꯁꯤꯜꯂꯛꯇꯕ ꯃꯇꯝꯁꯤꯅꯤ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄꯒꯤ ꯑꯋꯥꯕ ꯃꯇꯝꯁꯤꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯉꯝꯂꯛꯇꯕ ꯃꯇꯝꯁꯤꯅꯤ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤ ꯌꯧꯁꯜꯂꯛꯂꯕꯗꯤ ꯃꯈꯣꯏꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯉꯣꯟꯗꯁꯨ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ